Machanupina sum kaptuna leibaduda sanana sum kaptana leiradi yararoine aikhoina silise nangi phananabani ayadugi nupaduda leiba sungam kaigino nakhoina aningba ngakta sum silise hai nang baba taradine lana mukta batare tombiya nang bu wakhal taru kaidobage aigisu nushiba bisak leise nang na hana haiba sunate mado oiba yaribo dubo ngai khoima kaidano ai wasa hanam ta ta khoba ai mi la e ongta unaruki phone phange pai hande hospital phange chathande sumai nga thingadi aina moi mayuk ta shudena thapak tor kani ba yai ai yam war ai lo bala pakhoina thasa bano pasi da leido saru tangna puning ba pham do ina pur ai isade yare haina khumaki ai bu nungshi ba mak to oradi nang ai bul obalak piu ko Mama mapagi mayukta anam kanduna majin khome kari amatta kanaba phangde hena thamoi maicha khangba natana mana phone paida dana leibadadi nupado somda ngaude da khae dorenna hai karai da none numitar kansida thoiba amuk na phina rule setuna thoraklisina thenge ko matam naga phattabani chang ai khoi mittadi nangse apik pangangum uribani ai kuirui lakpoida chaluge phadalakani Bazar da bohom pokhaina tawbudugi madi yumda leiramoy makhoi police mayam hojik thabak mai hori bani ne adoirga David hoibau da chatlugi hai phone da sanaba yaba wari oiradi chatho anune matam si thengjile pung taruk ta da ngairi taruk ta ba da ngaire sune thengba khangla nong nini si nangna ngai haktani hairaga thenga ga sumhanjile ise ai tumen leibani ko pabo nang ngangnabagi matam natrabani nasana wakhal khanthaba ngamlaba yare chango cho phone phangi off nong nini sure hospital phangi lakte machine pishi kaido yawarja ori pochu thujin badi nate nahan gi ano marumda leibanu paduna kari paw ahen bang tamjilajan as igi laibakse tokna daw yade da apamba pochak loin phangi amakha phanganu na tamma male onjang daga tawki amuksu off leiri aina tawdoi shibu kaino ba hai kaidori amuk thongjin mapanda lepiduna phone try tawbani off lei aruba wari sage tawbani daw yam yade da kari arubano kanadano pauna khanglaroi shi matangsi angang do hostel da phajana leiri haibana tro ai chatluba sungamde thoiba nangna chatnanaba plan si sumsil natro angang do phajana lei haibani kashum tawde ko Chatpai plan nate sum haibane pabong su sumang da kaidorigi ko imung da chango aina imung da changkhringai nangna tanja yengaga thokadoi natro natte da natai maga nayambaga kaur punna wa khanasi nangse soidana mangba tar ai mangde ko pabong thabak tawbana mangde haiba yaroine nupi thijanbirani mapagi wa haiduda kapningba phawra male mapira chelame makhadi tarudre phone try tawba lepamde Ashishu itana ay maramda irangam di lermani mana paw hairak pangamdabay itay may phone waiduna makoy may number lawraki aduga daw sila haish itay may phone wire di mugching na kini natraga tamoday winlog sirane toiba cinema nungay bam laine yeng sila nangi cha mahay na bahay ko na tay mada tamo cha aga chang banate da phone bilan chawramdre ang tapigiro ay lakpa da phone amta tawgi tawse sida ler Bazar gi rang du kayam kali kamain tawba so hangjil madi khangamni hoi hangiani ya drene manipur se karamba matam da irang nemga doino khangdre bhom na marang kairiba blockade na toiriba mi na khatnariba thamo irang phawba men taba ngamde leibak irang di gadai tarani karibo kashina te da my number ta mo da yawri yengbani aigi se battery low oibagi amuk mut amuk on taw leire yawramba yaina Sidi thainai number duni makhoi mana paikibado sindri jala karibu nuni thoiba moi mana pairakadra na sum haibani da mai nupi do pura imani akhoi daga pautak yam pisile wakhal bu phana taine angang do angang oine yum palasu makhoi di tamsinba yaba yam yawi ko phone number su laurabani na lakpada tawdaba iyamak yadre do
ꯇꯧꯁꯤꯜꯂꯤ ꯍꯜꯂꯣ ꯕ꯭ꯔꯣ ꯑꯩꯅꯦ ꯇꯥꯃꯣꯏ ꯅꯝꯕꯔꯅꯤ ꯕꯖꯥꯔꯗꯣ ꯏꯔꯥꯡ ꯀꯌꯥꯝ ꯀꯟꯒꯦ ꯀꯃꯥꯏꯅ ꯇꯧꯔꯒꯦꯅ ꯍꯪꯒꯦ ꯇꯧꯕꯅꯤ ꯕꯖꯥꯔ ꯏꯔꯥꯡ ꯈꯔ ꯅꯦꯝꯊꯔꯦ ꯊꯃꯣꯏ ꯏꯔꯥꯡꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯕ꯭ꯂꯣꯀꯦꯠ ꯑꯃꯨꯛ ꯇꯧꯔ ꯃꯥꯜꯂꯦ ꯏꯔꯥꯡ ꯐꯒꯠꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯦ ꯕ꯭ꯂꯣꯀꯦꯠ ꯑꯃꯨꯛ ꯇꯧꯔꯕꯅꯦ ꯊꯣꯏꯕ ꯄꯥꯎꯗꯨꯝ ꯑꯝꯇ ꯌꯦꯡꯒꯦ ꯅꯈꯣꯏ ꯇꯥꯃꯣꯗꯣ ꯑꯦꯟꯇꯦꯅꯥ ꯋꯥꯡꯕ ꯃꯥꯜꯂꯤꯅꯦ ꯍꯣꯏꯗ ꯋꯥꯡꯖꯁꯅꯨ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯇꯥꯍꯜꯂꯨꯅꯨ ꯍꯣꯏ ꯕ꯭ꯔꯣ ꯑꯗꯨ ꯌꯥꯝ ꯋꯥꯟ ꯂꯩꯗꯣꯏ ꯁꯔꯨꯛ ꯀꯣꯛ ꯆꯦꯟꯒꯦ ꯆꯦꯜꯂꯨ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯗꯤꯅꯦ ꯅꯪꯒꯤ ꯁꯞꯄꯣꯔꯠꯇ ꯂꯩꯔꯦ ꯗꯦꯕꯤꯠꯁꯨ ꯍꯣꯡꯗꯧ ꯀꯨꯏꯗ꯭ꯔꯦ ꯇꯥꯎꯗꯤ ꯂꯩꯕꯥꯛ ꯏꯔꯥꯡꯅ ꯃꯔꯣꯜ ꯑꯃ ꯀꯟꯕꯅꯦ ꯍꯤꯡꯅ ꯁꯤꯔꯣ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯍꯩ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯁꯨ ꯆꯥꯅꯕꯗꯤ ꯋꯥꯠꯇꯅꯕ ꯑꯩꯅ ꯁꯤꯟꯒꯅꯤ ꯋꯥꯅꯨꯅꯦ ꯇꯨ ꯂꯨꯍꯣꯡꯕꯩ ꯗꯥꯏꯇꯗꯤ ꯇꯥꯃꯣꯅ ꯃꯥꯏ ꯂꯧꯖꯔꯅꯤ ꯑꯗꯨ ꯐꯖꯅ ꯍꯥꯏꯔꯤꯗꯨꯅꯤ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯕ꯭ꯔꯣ ꯀꯣꯛ ꯆꯦꯜꯂꯨ ꯌꯥꯔꯦ ꯐꯔꯦ ꯂꯥꯟ ꯂꯩꯔꯦ ꯍꯥꯏꯗꯅ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯉꯝꯅꯕ ꯊꯦꯡꯅꯕ ꯇꯥꯔꯦ ꯍꯣꯔꯦꯟꯅꯦ ꯅꯨꯄꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯠꯁꯤꯜꯂꯨ ꯎꯄꯥꯏ ꯑꯃ ꯇꯧꯔ ꯀꯧꯊꯣꯛꯇꯧꯅꯤ ꯌꯨ ꯃꯅꯝ ꯋꯪ ꯋꯪ ꯅꯝꯍꯟꯗꯧꯕ ꯈꯪꯉꯦꯀꯣ ꯑꯁ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯕꯅꯤ ꯑꯩꯅ ꯆꯔꯥꯝ ꯆꯗꯠꯅꯕ ꯏꯔꯥꯡ ꯃꯇꯥꯁꯤꯗ ꯑꯗꯨꯝ ꯇꯧꯔꯗꯤ ꯐꯤꯕꯝ ꯇꯥꯗꯧ ꯃꯥꯟꯗꯦꯗ ꯃꯅꯝꯗ ꯉꯥꯎ ꯍꯥꯏꯕꯅꯤꯅꯦ ꯐꯨꯔꯤꯠꯇ ꯌꯨ ꯈꯔ ꯆꯥꯏꯁꯤꯜꯂꯨ ꯅꯨꯄꯤꯅ ꯍꯦꯛ ꯎꯕꯒꯅꯦ ꯑꯗꯨꯝ ꯅꯪ ꯉꯥꯎꯔꯦ ꯈꯪꯉꯅꯤ ꯅꯪꯁꯨ ꯍꯥꯏꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯨ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯍꯣꯏ ꯕ꯭ꯔꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯀꯣꯟꯅ ꯇꯧꯔꯛꯑꯒꯦ ꯊꯝꯃꯦꯀꯣ ꯑꯣꯀꯦ ꯕ꯭ꯔꯣ ꯍꯩ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯕ꯭ꯔꯅꯦ ꯊꯣꯏꯕ ꯑꯧ ꯇꯥꯃꯣ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯊꯣꯏꯕ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯌꯣ ꯅꯪꯅ ꯆꯔꯥ ꯍꯦꯟꯕ ꯈꯨꯗꯤꯡꯒꯤ ꯃꯃꯥꯁꯨ ꯆꯥꯗ꯭ꯔꯕꯅꯤ ꯉꯁꯤꯒ ꯆꯥꯗ꯭ꯔꯗꯤꯅꯦ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏ ꯍꯥꯏꯒꯨꯝꯕꯗꯅ ꯊꯣꯏꯕ ꯑꯃꯗꯤ ꯍꯥꯏꯌꯨꯗꯅ ꯍꯌꯦꯡꯗꯤ ꯉꯟꯇꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯣꯝꯕꯤꯒꯤ ꯋꯥꯔꯣꯏꯄꯣꯠꯅꯦ ꯍꯥꯏꯗꯅ ꯄꯨꯟꯅ ꯆꯠꯂꯅꯤ ꯃꯃꯥ ꯋꯥꯟꯊꯔꯛꯄ ꯇꯥꯔꯦ ꯂꯝꯒ ꯂꯥꯞꯄꯅꯦ ꯑꯦ ꯍꯌꯦꯡ ꯇꯥꯔꯕꯣ ꯏꯇꯩꯃ ꯃꯥꯅ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏꯅ ꯃꯔꯩ ꯇꯧꯕꯗꯣ ꯑꯗꯨꯗ ꯕꯕꯥꯗꯣ ꯌꯥꯝ ꯁꯥꯎꯔꯤ ꯅꯨꯄꯥ ꯃꯌꯨꯝꯅꯁꯨ ꯌꯥꯝ ꯇꯛꯁꯤꯜꯂ ꯃꯥꯜꯂꯦ ꯅꯨꯄꯥ ꯃꯁꯥꯅꯁꯨ ꯌꯥꯝ ꯄꯥꯝꯖꯔꯦ ꯍꯥꯏꯕꯗꯨꯗ ꯑꯍꯜ ꯃꯁꯦꯜ ꯂꯦꯞꯄꯕꯅꯤ ꯅꯪꯁꯨꯅꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯍꯣꯡꯕ ꯌꯥꯔꯕꯅꯤꯀꯣ ꯊꯣꯏꯕ ꯈꯪꯅꯕ ꯂꯩꯔꯦ ꯍꯦꯛꯇ ꯄꯨꯁꯤꯜꯂꯧ ꯀꯥꯏꯗꯦ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯀꯣꯛ ꯊꯤꯅꯤ ꯀꯩꯗꯧꯔꯒꯦ ꯔꯥꯖꯕꯤꯔꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯩ ꯃꯅꯥ ꯀꯗꯥꯏꯗꯅꯣ ꯊꯣꯏꯕ ꯏꯇꯩꯃ ꯃꯃꯥ ꯊꯤꯔꯨꯒꯦ ꯃꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯅꯤꯡꯕꯅ ꯍꯪꯉꯨꯒꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯒꯦ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯅꯦ ꯑꯩ ꯀꯨꯏꯔꯣꯏꯗ ꯇꯥꯃꯣ ꯊꯣꯏꯕꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯗꯦ ꯍꯌꯦꯡ ꯆꯠꯄꯗꯨꯗ ꯑꯩ ꯇꯣꯝꯕꯤꯗꯅꯦ ꯃꯥꯒꯤ ꯈꯪꯅꯕ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯗꯣꯛꯑꯒꯦ ꯃꯁꯥꯁꯤ ꯂꯩꯇꯥꯗꯕꯒꯨꯝ ꯇꯧꯏ ꯃꯥꯒꯤ ꯈꯟꯕꯗꯅꯦ ꯃꯃꯥꯒ ꯄꯥꯕꯨꯡꯒ ꯈꯠꯅꯕ ꯍꯥꯏꯗꯨ ꯑꯣꯜꯂꯕꯅꯤ ꯅꯨꯄꯥ ꯃꯆꯤꯡ ꯐꯨꯗꯣꯛꯂꯒꯦ ꯈꯟꯗꯨꯅ ꯃꯃꯥꯗ ꯐꯥꯎꯗꯦ ꯍꯥꯏꯗꯣꯛꯂꯒꯦ ꯈꯟꯗꯨꯅ ꯆꯪꯉꯛꯏ ꯃꯃꯥ ꯏꯃꯥꯒꯤ ꯊꯣꯏꯕ ꯅꯐꯤ ꯁꯦꯠꯂꯤꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯦ ꯁꯤ ꯊꯣꯛꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯅꯈꯣꯏ ꯄꯥꯕꯨꯡꯁꯦ ꯈꯥꯏꯅꯔꯁꯦꯅ ꯍꯥꯏꯔꯕꯅꯤ ꯃꯥꯅ ꯇꯥꯗꯕꯅꯤ ꯃꯃꯥ ꯄꯥꯕꯨꯡꯒ ꯀꯩꯒꯤ ꯈꯥꯏꯅꯗꯣꯏꯅꯣ ꯃꯥꯒ ꯈꯥꯏꯅꯔꯗꯤ ꯑꯩꯅ ꯑꯄꯥꯝꯕ ꯏꯃꯧꯗꯣ ꯍꯥꯏꯕ ꯌꯥꯔꯦꯗꯅ ꯀꯣꯛ ꯌꯥꯝ ꯆꯥꯟꯅꯗꯦꯗ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯃꯥ ꯅꯆꯥꯅ ꯄꯥꯝꯂꯦꯅ ꯄꯨꯔꯛꯂꯕꯤ ꯃꯍꯥꯛꯇꯣ ꯆꯠꯅꯕꯤꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯀꯗ꯭ꯔꯥ ꯑꯩ ꯃꯃꯥꯗꯒꯤ ꯕꯣꯔ ꯂꯧꯕ ꯂꯥꯛꯄꯅꯤ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯀꯞꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯅꯨꯡꯁꯤꯅ ꯃꯆꯥꯒꯤ ꯀꯣꯛꯊꯛꯇ ꯅꯥꯟꯊꯕꯤ ꯏꯆꯥꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯇꯅꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯆꯠꯅꯕꯤꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯌꯥꯏꯅꯦ ꯊꯣꯏꯕ ꯃꯃꯥ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯗꯕꯅꯤ ꯁꯦ ꯏꯆꯥ ꯀꯞꯄ ꯍꯧꯅꯗꯦꯁꯦ ꯀꯞꯄꯗꯣ ꯐꯤꯔꯥꯜ ꯃꯃꯥꯏ ꯆꯨꯝꯃꯕꯅꯤꯅꯦ ꯏꯃꯥ ꯅꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯤꯁꯤꯗꯤꯅꯦ ꯍꯔꯥꯎꯕꯒꯤꯅꯦ ꯏꯃꯨꯡ ꯑꯃꯠꯇꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯧ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯤꯌꯣꯝ ꯂꯩꯇꯦ ꯑꯩꯗꯤ ꯇꯥꯖꯗ꯭ꯔꯤ ꯇꯥꯔꯁꯨꯅꯦ ꯈꯪꯅꯤꯡꯗꯦ ꯅꯨꯄꯥ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯗꯤ ꯅꯠꯇꯦꯗꯅ ꯃꯃꯥ ꯏꯆꯥꯅ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯋꯥꯐꯝ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯅꯪꯒꯤ ꯃꯔꯨꯞ ꯑꯅꯤꯗꯁꯨ ꯍꯪꯉꯕꯅꯤ ꯑꯩꯅꯁꯨ ꯌꯥꯔꯤ ꯆꯠꯂꯣ ꯊꯣꯏꯕ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯤ ꯅꯤꯇꯤꯗꯣ ꯌꯨꯝꯁꯤꯒꯤ ꯏꯃꯧ ꯑꯣꯏꯅ ꯄꯨꯔꯛꯑꯣ ꯃꯃꯥ ꯌꯥꯔꯦ ꯂꯣꯏꯅ ꯊꯦꯡꯅꯔꯒꯦ ꯃꯃꯥꯒꯤ ꯋꯥꯍꯩꯗ ꯏꯉꯛ ꯉꯛꯂꯝꯃꯤ ꯀꯞꯁꯨ ꯀꯞꯅꯤꯡꯂꯝꯃꯤ ꯃꯃꯥ ꯅꯆꯥꯅ ꯋꯥ ꯂꯣꯠꯈꯤꯕꯒꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯂꯣꯠꯄꯗꯨꯅꯅꯦ ꯏꯆꯥꯒꯤ ꯊꯃꯣꯏꯗꯣ ꯀꯌꯥꯝ ꯆꯦꯠꯂꯤ ꯈꯪꯂꯤꯕꯅꯤ ꯆꯠꯂꯣ ꯍꯧꯖꯤꯛꯅꯦ ꯍꯌꯦꯡꯗꯤꯅꯦ ꯃꯥꯒꯤ ꯋꯥꯔꯣꯏꯄꯣꯠ ꯃꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯑꯗꯣ ꯃꯃꯥ ꯅꯆꯥ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯖꯒꯦ ꯃꯃꯥꯒꯤ ꯃꯇꯦꯡ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯥꯕꯨ ꯎꯅꯕ ꯐꯪꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯍꯦꯛ ꯌꯧꯕꯒꯅꯦ ꯃꯃꯥꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯃꯈꯣꯏ ꯃꯃꯥꯗ ꯐꯣꯟ ꯇꯧꯁꯤꯟꯒꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯒꯦ
icha mai pak pa oi leiba ki rang leiragana nangi marup si poido madu puduna chat na pabung na hanglagana ne aina pakhon thaki ne hekta haiki mama na piba bor macha na phangdaba haunade makhata na wari sadabi macha bu tanja yengduna thakre mana karimta tawdaba saduna tv yengduna leikre macha ni pana thobal yobadadi pungmam mamle phone di tokre thorok pa ko balite ai bu phone tawshin chira natraga khoi mama da haisirane sambal jaise lituna magi thongnau maya dekta chatlasirane imungi chai chara chaba haiduni as sorok khu ingside nupi du thorak pa ngai ba oina pocket tagi churuk machai du lawthokduna mai chuduna chamlami tasingna pamjade haibadu tawhaning de dun nupi su tholak pa mapa chane kaino aina churuk thakano haraga thaini ne yaroibi yai churuk to langtho nang thenga kan sida kanaga la ino kanam ta ki da bro nang ba aying do nangi wari pot ni haine engon do wayam te sahirak ta nang thamoi du gyam kali do kai gino iphone pai hande aduna ni ibani chatlasila nang na mi gi oi ki do sarup ayo ina oiragi nang ai kem nungsidraba aina taw do sibu chumi bola libo manam side nang yu su thakla abo thakte da namai na mek ngak sangang ipom pom tham do mat nang si myam singang duna legi habro ai kim ta khandabra ba yai ai adugi no pa do ta lei do saru ai sizaki ai nang nataba kanam ta nung shibanga moi yaroibi kap kanusi aina nang lobula aban mama na su yaraban aina sengba loi harami phone da haire aina puba mafam da ngasi da ki chatlasi ko yumna yade hairaso nang ai bu thadoklam gan nangi damak ai khuding mak mayok na bangamani ai gi yai aroibadi nang ni asumna nupi do puraktuna lakpa hoida thairami baby ga niti ga do ka da wari sanari baby na che nakhoi ni gi wari tabada aina chak pasidi ngasi chele na lak pasidi ai harau mandana to phomgam ta khangje aina tawri se yam helabra khangde da kai de helino kaise hindi che thaina akhoina chen budo amtoiba aibu angaubi ga pangkhak oihan bani mitang bi soi halin nupa se natradi leitrana ne leitre haidana ngamdana leirisin chenang sune nasana yaida khum darbi sa yam wajarabani ba mana wari do dagi aine hena waida akhoi di nupa khaki wari ta bani na nupa ne henbra khan bani hoida chi se yam waram ni ado moi di kaida chakre sa na tanja sida ware chak chana ni nungai re chak chana ni ai gi da ga chen banu meta chak chak khimale adu da ngasi di chenabani chen bagi darbi ne insang kongi thenga kan sida ba pakhatluno che akhoi sangoi da ne leiri se moi ahum suri luiraga dade bitwan kidoine ado noi ma hoidi udena farm da ne baba ga leiki aduga ada so ni ama sena ba mathau ta ba adugine angang su poki bra suti leiri adugi chat kibane aina so kharawai sanghoge haina chathan ba sangsu sang wa kharanga ngoche phone da wari di sanakre ado aseng badane hena sananing ba phawe ba khangde da isa se ipa pa khatle kai do do no hai pham gam da khangde wa ngang ba so kai ngang do no ngang pham khangtre hayeng gi khan ba da pa khatoi sharuk ne hoji ki khan ba da no ngai tho akhoi di ne chen ba no mi ta kap pa kai ya yam hi gatli ne yom da gi ai thora ise kana su khangau da bani adu phatro khangadi loin thanarani adagi di phadok nani adai di na khoini ni wadois akhoina pau daraga nungai roi doiba ado mam ta ko bigera ko budi ko bige khabai pairaga ne insang da yam kanu athobani che chaklama mani na nga wari sa khise loiraga tum kawargani na khoida lei se kanam khangbidra di phani da kanam khangoi se police amata na su jangak payar hana tamo da che thadon mama sa su police oi bani na ado chena Delhi da leiring ai aina phone pairak pado ningsingbra hangdo wa na hanghode na ne ipam yogi khitangai khangbra
ꯑꯩꯁꯨ ꯍꯥꯏꯒꯦꯗꯤ ꯈꯟꯕ ꯑꯃꯨꯛ ꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯈꯣꯏ ꯇꯥꯃꯣꯒꯗꯣ ꯍꯣꯡꯈ꯭ꯔꯦ ꯇꯥꯕꯗ ꯑꯩꯗꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯕꯅꯤ ꯈꯪꯍꯧꯗꯦ ꯃꯥꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯅ ꯃꯤ ꯃꯁꯤꯡ ꯍꯦꯜꯂꯦꯅ ꯍꯥꯏꯔꯛꯏꯅꯤ ꯆꯦ ꯈꯪꯗ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒꯅꯦ ꯃꯆꯤ ꯃꯆꯤꯅꯤ ꯎꯡꯉꯤꯁꯦ ꯗꯗꯥꯅ ꯊꯦꯝꯃꯤ ꯈꯨꯗꯤꯡꯒꯤ ꯀꯞꯄꯤꯅꯤ ꯅꯣꯡꯉꯥꯟꯕꯗ ꯗꯦꯜꯂꯤꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯑꯃꯨꯛ ꯊꯦꯝꯃꯒ ꯃꯥꯕꯨ ꯌꯨꯝꯗ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯩꯁꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯐꯠꯇꯦ ꯐꯔꯤꯅꯤ ꯁꯤꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯣꯏꯅꯔꯤꯅꯤ ꯑꯩꯈꯣꯏꯗꯕꯨ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯗꯗꯥ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯍꯧꯕꯩ ꯋꯥꯅꯤ ꯑꯩ ꯊꯕꯛ ꯇꯧꯕꯒ ꯑꯝꯇ ꯀꯜꯂꯛꯇꯦꯗ ꯃꯇꯝꯗꯨꯗ ꯃꯥ ꯅꯤꯁꯥ ꯆꯥꯗꯕ ꯁꯤꯈꯛꯅꯤ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯗꯤꯅꯦ ꯌꯨ ꯊꯛꯄ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯍꯥꯏꯅꯕꯒ ꯑꯝꯇ ꯌꯥꯗꯦ ꯑꯦ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯗꯣꯏꯁꯦ ꯌꯨ ꯌꯥꯎꯖꯠꯂꯣ ꯌꯥꯏꯁꯦ ꯌꯨ ꯃꯅꯝꯁꯨ ꯅꯝꯃꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯪꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯎꯔꯦ ꯌꯥꯎꯔꯝꯗꯣꯏ ꯃꯥꯟꯗꯦꯗ ꯗꯥ ꯗꯦꯕꯤꯠꯀꯤ ꯆꯦꯗꯣ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯗꯥ ꯍꯥꯔꯕꯤꯁꯨ ꯊꯛꯄ ꯃꯥꯟꯗꯦꯗ ꯑꯩ ꯎꯗꯕꯤ ꯂꯣꯟꯅꯒ ꯊꯛꯑꯝꯃꯗꯤ ꯃꯥ ꯅꯨꯡꯉꯥꯏꯅꯤ ꯑꯌꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦꯅ ꯁꯨꯃꯥꯏꯅꯒ ꯍꯥꯏꯕꯁꯦ ꯈꯝꯕꯜ ꯆꯥꯎꯕꯩ ꯃꯑꯣꯡꯁꯦ ꯌꯥꯝ ꯆꯥꯛꯆꯩꯗ ꯑꯗꯨꯉꯩ ꯑꯩꯈꯣꯏ ꯆꯦꯟꯕꯗꯣ ꯅꯤꯡꯁꯤꯡꯉꯤ ꯕꯤ ꯇꯥꯕ꯭ꯔꯣ ꯍꯩꯃꯥ ꯄꯟꯕꯒ ꯌꯥꯗꯦ ꯑꯩꯈꯣꯏ ꯄꯥꯝꯃꯨꯕꯅ ꯀꯧꯔꯛꯄꯅ ꯍꯥꯜꯂꯦ ꯆꯦ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯑꯝꯇ ꯊꯣꯛꯎꯈꯤꯒꯦ ꯕꯤ ꯇꯥꯕ꯭ꯔꯥꯃꯤ ꯇꯥꯔꯦꯗ ꯊꯣꯛꯂꯛꯑꯒꯦ ꯀꯩ ꯋꯥꯔꯤ ꯁꯥꯔꯤꯅꯣ ꯅꯈꯣꯏꯕꯣ ꯑꯩꯈꯣꯏ ꯕ꯭ꯔꯣꯁꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯍꯟꯒꯦꯗꯅ ꯀꯩꯅꯣ ꯆꯥꯛ ꯍꯥꯟꯅ ꯄꯤꯖꯕꯅ ꯐꯠꯇ꯭ꯔꯣ ꯍꯣꯏ ꯆꯥꯛꯁꯨ ꯄꯤꯖꯗꯣꯏꯅꯦꯕꯀꯣ ꯀꯥꯗ ꯑꯗꯨꯝ ꯄꯤꯖꯔꯣꯅ ꯍꯥꯏꯕ ꯉꯁꯤꯗꯤ ꯃꯣꯏꯅꯤꯗꯅꯦ ꯀꯅꯥꯝꯇ ꯀꯩꯝꯇ ꯑꯌꯦꯠꯄ ꯄꯤꯕꯤꯔꯔꯣꯏꯁꯦꯕ ꯑꯩꯒꯤꯗꯤ ꯀꯩꯝꯇ ꯀꯥꯏꯕ ꯂꯩꯇꯦꯅ ꯍꯧꯖꯤꯛ ꯆꯪꯍꯜꯂꯒꯦ ꯍꯥꯏꯔꯣ ꯍꯣꯏꯅꯦ ꯑꯗꯣ ꯅꯪ ꯐꯅꯦꯛ ꯍꯣꯡꯗꯣꯛꯅꯕꯗꯤ ꯄꯤꯗꯤ ꯄꯤꯔꯝꯃꯤꯀꯣ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯕꯁꯦ ꯀꯩꯅꯣꯝꯗꯤ ꯁꯣꯏꯍꯧꯗ ꯌꯥꯗꯕꯅꯤ ꯍꯣ ꯀꯩꯝꯇ ꯁꯣꯏꯗꯤꯌꯦ ꯄꯤꯔꯦ ꯌꯥꯔꯦ ꯑꯩꯈꯣꯏꯅꯤ ꯊꯣꯛꯑꯁꯦ ꯃꯈꯣꯏꯅꯤ ꯑꯃꯨꯛ ꯎꯅꯍꯜꯂꯁꯦ ꯕ꯭ꯔꯣ ꯆꯪꯉꯣ ꯌꯥꯔꯦ ꯗꯗꯥꯎ ꯑꯩꯈꯣꯏꯅꯤꯁꯨ ꯑꯃꯨꯛ ꯆꯦꯟꯁꯤꯔꯥ ꯑꯩꯈꯣꯏꯅꯤꯒꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯜꯂꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯛꯆꯩꯗ ꯊꯥꯏꯅꯒꯤꯗꯣ ꯌꯥꯝ ꯃꯤꯁ ꯇꯧꯗ꯭ꯔꯥ ꯍꯥꯏ ꯗꯦꯕꯤꯠ ꯇꯥꯅꯤ ꯇꯥꯖꯁꯅꯨ ꯃꯥꯁꯨ ꯆꯥꯛꯍꯟꯁꯦ ꯃꯈꯣꯏꯗꯤ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥꯛꯍꯟꯁꯤ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯇꯨꯃꯤꯟ ꯂꯩꯔꯒ ꯃꯤ ꯋꯥꯔꯤ ꯁꯥꯕ ꯇꯥꯒꯦ ꯍꯥꯏꯔꯣ ꯇꯧꯔꯅꯨ ꯈꯤꯠ ꯀꯩ ꯀꯥꯟꯗꯕꯗ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯊꯃꯣꯏ ꯑꯅꯤꯅ ꯃꯪꯖꯕ ꯃꯪꯂꯥꯟ ꯃꯪ ꯐꯥꯎꯅꯔꯦ ꯂꯥꯛꯂꯦ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯉꯁꯥꯏꯗꯤ ꯀꯣꯜ ꯇꯧꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯅꯪꯒꯤꯗꯤ ꯀꯣꯜ ꯂꯥꯛꯇ꯭ꯔꯣ ꯑꯩꯗꯤ ꯐꯣꯟꯁꯨ ꯄꯥꯏꯗꯅ ꯑꯣ ꯀꯥꯎꯏꯅꯦ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯩ ꯈꯪꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯍꯜꯂꯛꯇꯦꯅ ꯍꯪꯉꯤꯔꯥ ꯑꯃꯗꯤ ꯑꯣꯏꯔꯝꯅꯤ ꯐꯣꯟꯒ ꯄꯥꯏꯈꯠꯇꯧꯕ ꯇꯜꯂꯤ ꯉꯁꯤꯗꯤ ꯌꯥꯏ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤꯉꯣ ꯊꯃꯣꯏ ꯃꯤꯍꯨꯜ ꯌꯥꯡꯕ ꯇꯥꯟꯅꯁꯤꯔꯣ ꯑꯩꯒ ꯅꯪꯒ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯇꯜꯂꯤꯆꯣ ꯍꯩꯇ꯭ꯔꯤꯔꯣ ꯅꯈꯣꯏ ꯗꯣꯛꯇꯔꯗꯤ ꯌꯥꯝ ꯍꯩꯗꯥꯏꯅꯦ ꯍꯥꯏꯗꯤ ꯁ꯭ꯇꯦꯊꯣꯁꯀꯣꯞꯀ ꯁꯤꯖꯤꯟꯅꯔꯒ ꯑꯩꯗꯤ ꯑꯗꯨꯒ ꯁꯤꯖꯤꯟꯅꯔꯣꯏ ꯇꯨ ꯁꯤꯒꯤ ꯈꯨꯠꯁꯤꯅ ꯌꯦꯡꯗꯣꯏꯕ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯅꯥꯅ ꯇꯥꯔꯁꯨ ꯌꯥꯏꯗꯅ ꯃꯤꯔꯥꯅꯤꯀꯣ ꯏꯀꯥꯏꯗ ꯃꯥꯜꯂꯦ ꯌꯥꯔꯣꯏꯕꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯅꯪ ꯎꯔꯛꯇ꯭ꯔꯣ ꯅꯪ ꯍꯥꯏꯗꯣ ꯑꯩ ꯈꯪꯗꯦꯀꯣ ꯑꯩ ꯍꯨꯏꯅꯥꯎ ꯃꯥꯟꯗꯦ ꯚꯥꯞ ꯈꯨꯇꯥꯗꯤ ꯂꯩꯇ꯭ꯔꯦ ꯑꯩꯗꯤ ꯃꯥꯜꯂꯤ ꯃꯥꯟꯗꯦ ꯀꯩꯝ ꯍꯥꯏꯗꯦꯀꯣ ꯑꯩꯈꯣꯏ ꯅꯥꯀꯟꯒꯤꯗꯣ ꯍꯥꯏꯕꯅꯤ ꯎꯔꯛꯇ꯭ꯔꯣ ꯄꯤꯁꯛ ꯄꯤꯛꯄ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯀꯩꯕꯣ ꯀꯥꯟꯗꯦꯁꯦ ꯏꯟꯁꯥꯡꯁꯨ ꯉꯥꯏꯍꯥꯛ ꯃꯨꯟꯗꯧ ꯋꯥꯠꯂꯤ ꯁꯦ ꯍꯤꯞꯊꯔꯣ ꯑꯩꯒꯤ ꯄꯥꯝꯕꯣꯝꯗ ꯋꯥꯔꯤ ꯂꯤꯕꯤꯒꯦ ꯃꯤ ꯆꯪꯉꯛꯀꯅꯤꯀꯣ ꯑꯩ ꯆꯪꯉꯛꯄꯗ ꯊꯣꯡ ꯂꯣꯜꯂꯝꯃꯤꯗꯣ ꯎꯍꯧꯗ꯭ꯔꯣ ꯆꯪꯉꯛꯑꯣꯏꯁꯦ ꯋꯥꯔꯤ ꯁꯥꯁꯦꯕ ꯌꯥꯏ ꯀꯧꯗꯧ ꯁꯔꯨꯛꯅꯦ ꯁꯨꯃꯥꯏꯅ ꯍꯤꯞꯊꯧ ꯁꯤ ꯑꯗꯨꯃꯥꯏꯅ ꯅꯍꯥꯟꯈꯩ ꯋꯥꯔꯨꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯈꯪꯌꯥꯡ ꯌꯥꯡꯉꯤ ꯑꯗꯨꯗꯩ ꯍꯦꯟꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯗꯧꯔꯦꯅ ꯑꯣ ꯑꯩꯁꯦ ꯄꯣꯠꯂꯨꯝꯃꯕ ꯑꯣꯏꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯀꯦ ꯇꯧꯏ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯅꯨꯄꯤꯗꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯁꯣꯔ ꯐꯨꯜꯂꯁꯨ ꯍꯥꯏꯔꯛꯄ ꯌꯥꯅꯤ ꯑꯩꯁꯦ ꯄꯣꯠꯂꯨꯝꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯍꯔꯥꯎꯃꯟꯗꯅ ꯇꯔꯪ ꯏꯆꯠ ꯆꯠꯂꯦ ꯋꯥꯍꯩ ꯁꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯁꯥꯎꯔꯅꯨꯕ ꯑꯩ ꯂꯥꯟꯖꯔꯦ ꯁꯥꯎꯕꯤꯗꯦꯅ ꯅꯨꯡꯁꯤꯕꯅ ꯅꯨꯡꯁꯤꯕꯅ ꯀꯩꯒ ꯄ꯭ꯔꯃꯥꯟ ꯇꯧꯅꯤ ꯁꯤꯕꯨ ꯀꯩ ꯄꯔꯐ꯭ꯌꯨꯝ ꯃꯅꯝ ꯑꯣꯏꯔꯤꯕ ꯅꯣꯛꯁꯦꯟ ꯇꯧꯕꯅꯤ ꯌꯥꯏ ꯅꯪ ꯌꯨ ꯊꯛꯄ꯭ꯔꯥ ꯌꯨ ꯃꯅꯝ ꯅꯝꯃꯤꯁꯦ ꯉꯁꯥꯏꯁꯨ ꯒꯥꯔꯤꯗ ꯍꯪꯒꯦ ꯇꯧꯕꯅꯤ ꯑꯗꯨꯝ ꯍꯪꯗ꯭ꯔꯦ ꯊꯛꯇꯦꯗ ꯂꯥꯛꯄꯅ ꯈꯔ ꯆꯥꯏꯁꯤꯜꯂꯣ ꯍꯥꯏꯕ ꯐꯨꯔꯤꯠꯇ ꯑꯗꯨ ꯑꯣꯏꯗꯤ ꯅꯪꯅ ꯊꯛꯄ ꯃꯥꯜꯂꯅꯤ ꯑꯩꯅ ꯅꯪ ꯑꯗꯨꯝ ꯆꯦꯜꯂꯅꯤ ꯏꯁ ꯑꯗꯨ ꯇꯧꯗ꯭ꯔꯁꯨ ꯑꯩ ꯅꯪꯒꯤ ꯅꯇꯨꯡꯗ ꯏꯟꯅꯔꯛꯇꯧ ꯂꯩꯔꯦ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄꯗ ꯂꯩꯗꯣꯏ ꯁꯔꯨꯛ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯅꯪ ꯁꯤꯈꯤꯕ ꯍꯥꯏꯁꯦ ꯑꯩ ꯁꯤꯗꯣꯏꯅꯤ ꯑꯩ ꯁꯤꯔꯗꯤ ꯃꯃꯥ ꯑꯗꯩ ꯃꯊꯪ ꯑꯗꯨꯏ ꯁꯔꯨꯛ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯅ ꯐꯠꯇ꯭ꯔꯣ
ꯑꯩꯅ ꯆꯠꯅꯕꯤ ꯁꯃꯥꯖꯀꯤ ꯔꯤꯉꯩ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯁꯥꯒꯩꯗ ꯇꯤꯜꯂꯝꯃꯗꯤ ꯁꯤꯅꯤ ꯑꯈꯥꯡꯀꯟ ꯐꯝꯃꯦꯟꯐꯝ ꯍꯥꯏꯗꯣ ꯍꯌꯦꯡꯅꯦ ꯃꯈꯣꯏꯅ ꯏꯕꯥꯅꯤ ꯈꯥꯏꯗꯣꯛꯅꯅꯤ ꯍꯥꯏꯔꯁꯨ ꯅꯪ ꯅꯁꯥꯅ ꯌꯥꯏ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯔꯣꯏꯅ ꯍꯥꯏꯌꯨꯀꯣ ꯑꯗꯨꯗꯤ ꯍꯥꯏꯒꯦꯕ ꯑꯗꯣ ꯅꯈꯣꯏ ꯌꯨꯝꯗ ꯑꯩꯁꯦ ꯂꯩ ꯍꯥꯏꯕꯁꯨ ꯊꯣꯛꯄ ꯃꯈꯣꯏꯅ ꯏꯟꯊꯣꯛꯄꯤꯔꯗꯤ ꯃꯈꯣꯏꯅ ꯏꯟꯊꯣꯛꯑꯁꯨ ꯑꯩꯒ ꯃꯃꯥꯒꯅꯗꯤ ꯅꯪꯕꯨ ꯏꯟꯊꯣꯛꯑꯣꯏ ꯑꯩꯅ ꯌꯥꯝ ꯉꯛꯏꯁꯦ ꯃꯃꯥꯅ ꯑꯩꯈꯣꯏ ꯃꯔꯝꯗ ꯈꯪꯉꯝꯕꯁꯤꯅꯤ ꯃꯃꯥꯅ ꯏꯕꯥꯅꯤꯁꯦ ꯆꯤꯡꯅꯕꯗꯤ ꯃꯥꯜꯂꯦ ꯄꯨꯔꯥꯗꯤ ꯍꯥꯏꯗꯣꯛꯇꯦ ꯃꯥꯅ ꯗꯦꯜꯂꯤꯒꯤ ꯅꯨꯄꯤ ꯍꯥꯏꯗꯨꯁꯨ ꯑꯩ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯍꯣꯏ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯝꯇ ꯂꯩꯇꯦ ꯃꯃꯥꯅ ꯅꯪꯕꯨ ꯆꯦꯜꯂꯨꯔꯣ ꯍꯥꯏꯅꯅꯦ ꯌꯥꯏꯐꯃꯪꯒꯣꯜ ꯄꯤꯔꯛꯑꯕꯅꯤ ꯑꯗꯨꯅꯅꯦ ꯄꯛꯄꯤ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯐꯣꯟ ꯂꯥꯛꯏꯗꯣ ꯀꯅꯥꯅꯣ ꯑꯝꯇ ꯌꯦꯡꯉꯨ ꯑꯁ ꯗꯥꯎꯗꯤꯕꯀꯣ ꯀꯅꯥꯅꯣ ꯃꯃꯥꯅꯦ ꯄꯥꯏꯌꯨꯗꯅ ꯔꯥꯒ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯃꯃꯥꯗꯤ ꯃꯌꯨꯝꯗꯅ ꯑꯥꯔꯕꯤ ꯍꯜꯂꯛꯇꯕꯒꯤ ꯄꯥꯈꯠꯅꯔꯤ ꯑꯗꯨꯒ ꯆꯪꯕ ꯅꯠꯇꯦ ꯃꯔꯩꯒ ꯀꯣꯜꯂꯗꯅ ꯃꯆꯥꯗ ꯂꯣꯟꯅ ꯐꯣꯟ ꯇꯧꯔꯛꯂꯤꯅꯤ ꯑꯇꯣꯝꯕꯥꯎ ꯃꯃꯥ ꯀꯩ ꯍꯥꯏꯒꯦ ꯅꯪ ꯏꯃꯧꯗꯣ ꯑꯁꯦꯡꯀꯤ ꯆꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯃꯨꯛꯇ ꯄꯥꯏꯍꯜꯂꯛꯎꯗꯅ ꯃꯈꯣꯜꯗꯣ ꯑꯃꯨꯛꯇ ꯇꯥꯒꯦ ꯃꯤ ꯅꯪꯕꯣ ꯁꯦ ꯃꯃꯥꯅ ꯄꯥꯏꯌꯣꯏ ꯏꯀꯥꯏꯅꯣ ꯑꯩꯅ ꯌꯥꯔꯕꯅꯦ ꯑꯇꯩꯅ ꯌꯥꯗ꯭ꯔꯁꯨ ꯃꯋꯥ ꯂꯧꯗꯦ ꯂꯨꯍꯣꯡꯕ ꯍꯥꯏꯔ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯂꯩꯔꯤ ꯊꯣꯏꯕꯒꯤ ꯇꯣꯂꯣꯞꯀ ꯅꯪꯒꯤꯒ ꯄꯨꯟꯁꯤꯜꯂꯒ ꯍꯣꯡꯁꯤ ꯀꯣꯏꯕꯦꯝꯃꯧ ꯃꯃꯥꯕꯨ ꯅꯃꯧꯅ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯑꯁ ꯑꯩꯗꯤꯅꯦ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯦꯗ ꯑꯩꯗꯤꯅꯦ ꯁꯤꯗꯕꯨ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯅ ꯀꯔꯤꯒꯤ ꯉꯥꯎꯔꯣꯏꯗꯣꯏꯅꯣꯃꯤ ꯅꯕꯥꯅꯤꯅꯦ ꯍꯞꯇꯥ ꯑꯃꯔ ꯊꯥ ꯑꯃꯔ ꯆꯦꯟꯒꯦꯁꯨ ꯆꯦꯜꯂꯣꯃꯤ ꯔꯥꯖꯕꯤꯔ ꯐꯣꯟꯗꯨ ꯂꯧꯏ ꯃꯃꯥ ꯌꯨꯝꯗ ꯏꯔꯥꯡ ꯊꯣꯛꯄ꯭ꯔꯣ ꯑꯩ ꯍꯜꯂꯛꯇꯦꯅ ꯑꯩꯅꯦ ꯃꯈꯣꯏꯒ ꯄꯥꯟꯅꯗꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯜꯂꯤꯉꯩꯗ ꯍꯌꯦꯡꯗꯤꯅꯦ ꯉꯟꯇꯥꯅ ꯀꯦꯊꯔꯒꯅꯦ ꯏꯃꯧ ꯂꯧꯕ ꯂꯥꯛꯇꯣꯏꯅꯤ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏꯅꯤꯕꯨ ꯈꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ ꯅꯣꯏ ꯑꯅꯤ ꯈꯥꯏꯗꯣꯛꯄꯗꯅꯦ ꯑꯩꯕꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯥꯛꯅꯔꯁꯨ ꯑꯩꯗꯤꯅꯦ ꯒ꯭ꯌꯥꯟ ꯁꯨꯡꯂꯥꯛ ꯂꯥꯛꯄꯤꯔꯣꯏ ꯍꯥꯏꯔꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯍꯩ ꯃꯤ ꯐꯠꯇꯕ ꯆꯪꯉꯛꯄ ꯃꯈꯣꯜ ꯇꯥꯔꯦ ꯑꯩ ꯊꯝꯃꯒꯦꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯁꯤ ꯑꯣꯐ ꯊꯝꯒꯅꯨ ꯃꯈꯣꯏꯒꯤ ꯔꯤꯡꯗꯣ ꯆꯠꯍꯜꯂꯨꯀꯣ ꯄꯥꯏꯔꯨꯅꯨ ꯍꯣꯏ ꯃꯃꯥ ꯏꯔꯥꯡꯗꯤ ꯃꯃꯥꯅ ꯂꯣꯏꯅ ꯇꯧ ꯂꯩꯔꯦ ꯃꯄꯥ ꯆꯪꯉꯛꯄ ꯀꯤꯕ ꯅꯠꯇꯦ ꯇꯥꯟ ꯊꯥꯗꯨꯅ ꯇꯟꯖꯥꯗꯨꯗ ꯖꯒꯣꯏ ꯁꯥꯕ ꯍꯦꯛꯇ ꯍꯧꯏ ꯍꯔꯥꯎꯔꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯕꯨ ꯊꯣꯏꯅ ꯍꯔꯥꯎꯕꯕꯨ ꯂꯩꯕꯔꯥ ꯂꯩꯕꯅꯤꯗ ꯍꯥ ꯂꯩꯕꯅꯤꯗ ꯆꯍꯤ ꯃꯇꯥꯡꯗꯨꯒꯅꯦ ꯄꯛꯆꯕ ꯈꯔ ꯋꯥꯠꯂꯤꯀꯣ ꯃꯝꯇꯥ ꯍꯣ ꯀꯩꯅꯣ ꯀꯂꯛ ꯈꯝꯕꯟꯕꯁꯦ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯕꯣ ꯅꯃꯧ ꯐꯪꯉꯀꯥꯟꯁꯤꯗ ꯅꯪꯅ ꯁꯥꯔꯤꯕ ꯖꯒꯣꯏꯗꯨ ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯅꯥꯏꯗꯦ ꯇꯥꯟ ꯀꯥꯏꯕ ꯖꯒꯣꯏ ꯀꯧꯏꯀꯣ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯗꯣꯛꯀꯦꯗ ꯃꯁꯤꯗꯤ ꯙꯤꯟ ꯇꯥꯡ ꯇꯥꯡ 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 ꯍꯩ ꯇꯥꯟ ꯀꯥꯏꯔꯦ ꯋꯥꯅꯤ ꯍꯣ ꯑꯀꯥꯏꯕ ꯇꯥꯟꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯈ꯭ꯔꯦ ꯃꯁꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯦꯅ ꯀꯔꯤꯝꯇ ꯋꯥꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ ꯃꯥꯕꯨ ꯑꯉꯥꯡꯔꯣ ꯑꯗꯨ ꯀꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯗꯨꯕꯣ ꯖꯒꯣꯏ ꯁꯥꯕ ꯋꯥꯔꯦ ꯇꯨꯝꯃꯒꯦ ꯉꯟꯇꯥꯅꯁꯨ ꯍꯧꯗ ꯌꯥꯔꯣꯏ ꯇꯧꯔꯤꯁꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯦ